ꯀꯩꯅꯣꯅꯦ ꯃꯌꯥꯝꯗ ꯑꯩꯅ ꯉꯁꯤ ꯂꯥꯏꯐ ꯑꯃ ꯊꯥꯗꯣꯔꯛꯏꯁꯦ ꯑꯇꯩ ꯀꯩꯁꯨ ꯅꯠꯇꯦ ꯇ꯭ꯔꯥꯟꯁꯂꯦꯇꯔ ꯑꯩꯈꯣꯏꯒꯤ ꯇ꯭ꯔꯥꯟꯁꯂꯦꯠ ꯇꯧꯕꯒꯤ ꯀꯨꯀꯤ ꯃꯔꯣꯟ ꯊꯥꯔꯛꯄ ꯑꯗꯩꯗꯤ ꯅꯨꯄꯤ ꯑꯃꯅ ꯚꯥꯏꯔꯁ ꯂꯛꯇꯅ ꯀꯞꯄꯒ ꯈꯣꯠꯂꯒ ꯇꯧꯕꯒꯤ ꯃꯇꯥꯡꯗꯣ ꯑꯃꯁꯨ ꯑꯩ ꯇ꯭ꯔꯥꯟꯁꯂꯦꯠ ꯇꯧꯅꯤꯡꯉꯦ ꯑꯗꯨꯒ ꯈꯔ ꯇ꯭ꯔꯥꯟꯁꯂꯦꯠ ꯇꯧꯕꯁꯨ ꯈꯔ ꯐꯪꯉꯝꯃꯅꯤ ꯑꯗꯨꯒꯤ ꯃꯇꯨꯡ ꯇꯥꯔꯛꯄꯗ ꯑꯩꯈꯣꯏꯒꯤ ꯑꯊꯧꯕ ꯀꯣꯔꯧ ꯉꯥꯟꯕꯒꯤ ꯃꯇꯥꯡꯗ ꯃꯈꯣꯏꯒꯤ ꯒ꯭ꯔꯨꯞꯇ ꯉꯥꯡꯅꯕ ꯑꯩꯈꯣꯏ ꯃꯩꯇꯩꯁꯦ ꯁꯨꯛ ꯌꯥꯝꯅ ꯁꯥꯊꯤꯕ ꯃꯤꯅꯤꯀꯣ ꯍꯥꯏꯕꯒꯤ ꯃꯇꯥꯡ ꯑꯃ ꯇ꯭ꯔꯥꯟꯁꯂꯦꯠꯁꯨ ꯇꯧꯅꯤꯡꯉꯤ ꯑꯗꯣ ꯁꯤꯁꯦ ꯑꯩ ꯇꯁꯦꯡꯅ ꯑꯃꯅ ꯑꯃꯨꯛ ꯑꯩꯁꯦ ꯄꯦꯖ ꯑꯗꯨ ꯑꯗꯥ ꯑꯩ ꯇꯁꯦꯡꯅ ꯈꯪꯖꯗꯦ ꯑꯗꯣ ꯉꯔꯥꯡꯁꯦ ꯑꯩꯈꯣꯏꯒꯤ ꯏꯆꯤꯜ ꯏꯅꯥꯎ ꯈꯔꯅ ꯏꯌꯥꯝꯕꯩꯗꯣ ꯀꯩꯅꯣꯝꯇꯪ ꯄꯦꯖ ꯑꯣꯟꯊꯣꯛꯑꯣ ꯁꯨꯃꯥꯏꯅ ꯀꯩꯅꯣ ꯇꯧꯔꯦ ꯈꯣꯠꯂꯦ ꯑꯗꯨ ꯅꯪ ꯐ꯭ꯔꯦꯟ ꯔꯤꯀ꯭ꯋꯦꯁ ꯂꯥꯛꯄꯗꯣ ꯑꯦꯛꯁꯦꯞ ꯇꯧꯕ ꯌꯥꯗ꯭ꯔꯦ ꯅꯪꯒꯤꯗꯣ 5,000 ꯑꯗꯨꯅ ꯍꯥꯏ ꯑꯗꯣ ꯑꯩꯒꯤꯗꯤ ꯁꯨꯝ ꯁꯥꯟꯅꯕ ꯈꯣꯠꯅꯕꯒꯤ ꯑꯗꯨꯝ ꯀꯩꯅꯣ ꯇꯧꯗꯅ ꯂꯩꯔꯝꯕꯅꯤ ꯌꯥꯝ ꯇꯥꯏꯝ ꯄꯥꯁ ꯑꯣꯏꯅ ꯍꯥꯏꯒꯗ꯭ꯔꯥ ꯂꯩꯔꯝꯕꯅꯤ ꯑꯗꯣ ꯍꯧꯖꯤꯛꯁꯦ ꯑꯩꯅ ꯄꯥꯝꯃꯤꯁꯤꯅ ꯂꯥꯟꯒꯤ ꯃꯅꯨꯡꯁꯤꯗ ꯁꯤꯌꯥꯔ ꯇꯧꯕ ꯌꯥꯕ ꯀꯨꯀꯤꯁꯤꯡꯅ ꯀꯔꯤ ꯍꯥꯏꯔꯤ ꯀꯔꯤ ꯇꯧꯔꯤ ꯍꯥꯏꯕꯒꯤ ꯃꯇꯥꯡꯗ ꯁꯤꯌꯥꯔ ꯇꯧꯅꯤꯡꯕꯒꯤ ꯀꯩꯅꯣꯗ ꯑꯩ ꯇꯧꯔꯛꯄꯅꯤ ꯃꯌꯥꯝ ꯁꯤꯒꯤ ꯃꯇꯥꯡꯁꯦ ꯑꯩ ꯑꯃꯨꯛꯇꯪ ꯀꯩꯅꯣ ꯇꯧꯖꯒꯦ ꯑꯩ ꯂꯥꯏꯐꯀꯤ ꯃꯇꯥꯡꯗꯤ ꯇꯁꯦꯡꯅ ꯁꯨꯡꯈꯪ ꯈꯪꯗꯦ ꯌꯥꯝ ꯁꯦꯡꯅ ꯍꯥꯏꯔꯕꯅꯤ ꯑꯩ ꯇ꯭ꯔꯥꯟꯁꯂꯦꯠ ꯃꯆꯥ ꯑꯃ ꯍꯧꯕꯒ ꯇ꯭ꯔꯥꯟꯁꯂꯦꯠ ꯃꯆꯥ ꯑꯃ ꯇꯧꯖꯔꯛꯀꯦ ꯃꯁꯤ ꯏꯆꯤꯜ ꯏꯅꯥꯎꯁꯤꯡꯅ ꯍꯥꯏꯔꯛꯄꯒꯤ ꯃꯇꯨꯡ ꯏꯟꯅ ꯑꯩ ꯇ꯭ꯔꯥꯟꯁꯂꯦꯠ ꯇꯧꯔꯛꯇꯣꯏꯅꯦ ꯑꯗꯣ ꯑꯃꯅ ꯑꯃꯨꯛ ꯑꯩ ꯁꯤꯌꯥꯔ ꯇꯧꯍꯟꯅꯤꯡꯉꯦ ꯀꯔꯤ ꯍꯥꯏꯗꯣꯏꯅꯣ ꯑꯩꯈꯣꯏꯒꯤ ꯑꯊꯧꯕ ꯀꯣꯔꯧ ꯉꯥꯟꯕꯒꯤ ꯃꯇꯥꯡꯗꯅꯦꯕ ꯌꯥꯝꯅ ꯐꯖꯕ ꯄꯣꯏꯟ ꯑꯃ ꯑꯩꯈꯣꯏꯒꯤ ꯃꯩꯇꯩꯁꯤꯡꯗ ꯀꯨꯀꯤꯁꯤꯡꯅ ꯉꯥꯡꯅꯔꯤꯕ ꯍꯧꯖꯤꯛꯁꯦ ꯍꯧꯖꯤꯛ ꯍꯧꯖꯤꯛ ꯃꯣꯏ ꯑꯗꯨꯛꯀꯤ ꯃꯇꯤꯛ ꯉꯥꯡꯅꯩꯑꯕ ꯉꯁꯤ ꯑꯌꯨꯛ ꯏꯆꯤꯜ ꯏꯅꯥꯎ ꯑꯃꯅ ꯍꯥꯏꯇꯥꯔꯦ ꯑꯩꯈꯣꯏꯒꯤ ꯔꯥꯝꯕꯥꯏꯗ ꯂꯩꯕ ꯏꯆꯤꯜ ꯏꯅꯥꯎ ꯃꯃꯤꯡꯗꯤ ꯑꯗꯨꯝ ꯄꯜꯂꯔꯣꯏꯒꯦ ꯑꯗꯣ ꯃꯥꯅ ꯑꯩꯉꯣꯟꯗ ꯁ꯭ꯀ꯭ꯔꯤꯟ ꯁꯣꯠ ꯑꯃ ꯊꯥꯔꯛꯑꯦ ꯏꯌꯥꯝꯕ ꯁꯤ ꯑꯃꯇ ꯍꯟꯗꯣꯛꯄꯤꯔꯛꯑꯣꯅ ꯑꯗꯣ ꯁ꯭ꯀ꯭ꯔꯤꯟ ꯁꯣꯠ ꯊꯥꯔ ꯃꯇꯨꯡꯗ ꯀꯩꯅꯣꯁꯦ ꯑꯩꯅ ꯌꯦꯡꯀꯥꯟꯗ ꯑꯩꯉꯣꯟꯗ ꯌꯥꯝꯅ ꯅꯨꯡꯉꯥꯏꯕ ꯃꯣꯏ ꯉꯥꯡꯅꯕꯗꯣ ꯎꯔꯒ ꯑꯗꯩꯗꯤ ꯌꯥꯝꯅ ꯈꯪꯍꯟꯅꯤꯡꯕ ꯑꯩꯈꯣꯏ ꯃꯩꯇꯩ ꯃꯆꯥꯁꯤꯡꯗꯤ ꯌꯥꯝ ꯈꯪꯍꯟꯅꯤꯡꯕ ꯄꯣꯠꯇꯨ ꯑꯣꯏꯔꯦꯕꯀꯣ ꯑꯗꯣ ꯄ꯭ꯂꯤꯖ ꯁꯤꯒꯤꯁꯦ ꯃꯌꯥꯝ ꯈꯪꯅꯕꯒꯤꯗꯃꯛꯇ ꯁꯤꯌꯥꯔ ꯇꯧꯕꯤꯔꯣ ꯑꯩꯒꯤꯁꯦ ꯀꯩꯅꯣ ꯅꯠꯇꯦꯀꯣ ꯃꯤ ꯈꯣꯝꯕ ꯐꯣꯂꯣꯋꯔ ꯈꯣꯝꯕ ꯅꯠꯇꯦ ꯕꯠ ꯈꯪꯅꯕꯒꯤꯗꯃꯛꯇ ꯑꯩꯁꯦ ꯁꯤ ꯄꯣꯠꯁꯦ ꯊꯥꯖꯔꯛꯄꯅꯦ ꯃꯦꯟ ꯑꯣꯏꯅ ꯀꯣꯔꯧ ꯉꯥꯟꯕ ꯑꯩꯈꯣꯏꯒꯤ ꯑꯊꯧꯕ ꯀꯣꯔꯧ ꯉꯥꯟꯕꯒꯤ ꯃꯇꯥꯡꯗ ꯀꯨꯀꯤꯁꯤꯡꯅ ꯀꯔꯤ ꯉꯥꯡꯅꯔꯤ ꯍꯥꯏꯕꯒꯤ ꯃꯇꯥꯡꯗ ꯁꯤꯃꯇꯪ ꯑꯩ ꯃꯌꯥꯝꯗ ꯁꯤꯌꯥꯔ ꯇꯧꯖꯒꯦ ꯑꯗꯨꯝ ꯑꯩ ꯃꯤ ꯂꯥꯛꯄ ꯆꯪꯉꯛꯄ ꯆꯪꯗꯕꯗꯤ ꯑꯩ ꯀꯩꯅꯣ ꯇꯧꯗꯦ ꯑꯩ ꯑꯗꯨꯝ ꯍꯥꯏꯐꯝ ꯊꯣꯛꯄꯗꯤ ꯑꯗꯨꯝ ꯍꯥꯏꯖꯔꯒꯦ ꯃꯔꯝꯗꯤ ꯀꯩꯒꯤꯅꯣꯗ ꯑꯩꯅ ꯇ꯭ꯔꯥꯟꯁꯂꯦꯠ ꯇꯧꯗꯣꯏꯁꯦ ꯈꯪꯍꯟꯅꯤꯡꯉꯒꯁꯨ ꯉꯁꯥꯏꯒꯤ ꯃꯦꯟ ꯑꯣꯏꯅ ꯃꯤ ꯃꯌꯥꯝꯁꯤꯗ ꯈꯪꯍꯟꯅꯤꯡꯕ ꯍꯥꯏꯇꯥꯔꯦ ꯑꯗꯩ ꯅꯨꯄꯤ ꯑꯃ ꯀꯞꯄꯒ ꯀꯨꯀꯤ ꯅꯨꯄꯤ ꯑꯃꯅ ꯑꯩ ꯀꯞꯄꯦ ꯑꯗꯨ ꯀꯞꯄꯦ ꯑꯩ ꯀꯞꯄꯦ ꯃꯥ ꯀꯞꯄꯒ ꯀꯨꯀꯤ ꯄꯜꯂꯒ ꯑꯩꯈꯣꯏꯁꯦ ꯑꯗꯨꯅꯤ ꯍꯥꯏꯕꯒꯤ ꯃꯇꯥꯡꯗ ꯑꯩ ꯇ꯭ꯔꯥꯟꯁꯂꯦꯠ ꯄꯣꯏꯟ ꯌꯥꯝ ꯁꯥꯡꯉꯣꯏ ꯈꯔ ꯑꯩ ꯑꯥꯊ꯭ꯔ ꯍꯟꯗꯣꯛꯆꯔꯛꯀꯦ ꯑꯍꯥꯟꯕꯗ ꯅꯨꯄꯤꯗꯨꯒꯤ ꯃꯇꯥꯡꯗ ꯅꯨꯄꯤꯗꯨꯅ ꯀꯞꯄꯒ ꯀꯔꯤ ꯍꯥꯏꯒꯦ ꯍꯥꯏꯕ ꯃꯇꯝꯗ ꯃꯥꯁꯦ ꯅꯍꯥꯟꯒꯩ ꯀꯔꯦꯝꯅꯗꯅ ꯃꯩꯇꯩꯁꯤꯡꯁꯦ ꯌꯥꯝ ꯀꯔꯦꯝꯅꯗ꯭ꯔꯣ ꯀꯔꯦꯝꯅꯩ ꯃꯥꯁꯦ ꯑꯁ ꯉꯥꯔꯤ ꯑꯗꯨ ꯑꯗꯥ ꯑꯁ ꯌꯥꯝ ꯊꯤ ꯀꯔꯦꯝꯅꯗꯅ ꯈꯣꯠꯇꯅ ꯇꯧꯔꯦ ꯑꯥꯐꯇꯔ 24 ꯍꯦꯛ ꯌꯧꯔꯛꯄꯗꯒꯤ ꯃꯥꯁꯦ ꯂꯨꯞꯊꯕ ꯍꯧꯔꯦ ꯀꯔꯤꯒꯤꯅꯣ ꯍꯥꯏꯕꯗ ꯑꯩꯈꯣꯏꯒꯤ ꯑꯄꯨꯟꯕꯁꯤ ꯎꯔꯛꯄꯗꯒꯤ ꯑꯗꯨꯗ ꯃꯥꯅ ꯃꯦꯟ ꯑꯣꯏꯅ ꯍꯥꯏꯔꯤꯁꯦ ꯑꯩꯅ ꯑꯃꯨꯛ ꯃꯤꯗꯤ ꯌꯥꯝꯗꯦꯀꯣ ꯃꯤ ꯑꯃꯅꯤꯇꯪ ꯌꯦꯡꯗ ꯉꯥꯏꯔꯤ ꯑꯗꯣ ꯁꯤꯌꯥꯔ ꯇꯧꯊꯣꯛꯑꯣ ꯁꯤꯌꯥꯔ ꯇꯧꯔꯒ ꯑꯩꯈꯣꯏ ꯀꯩꯅꯣ ꯇꯧꯔꯁꯤ ꯑꯩ ꯐꯣꯂꯣꯋꯔ ꯅꯠꯇꯦ ꯌꯥꯝ ꯅꯨꯡꯉꯥꯏꯕ ꯀꯩꯅꯣꯅꯤꯀꯣ ꯂꯥꯟꯗꯤ ꯂꯣꯏꯗ꯭ꯔꯤ ꯑꯗꯨꯕꯨ ꯃꯔꯛꯁꯤꯗ ꯅꯨꯡꯉꯥꯏꯕ ꯑꯃ ꯑꯩꯅ ꯁꯨꯝ ꯁꯤꯌꯥꯔ ꯇꯧꯅꯤꯡꯗꯅ ꯇꯧꯔꯛꯄꯅꯤ ꯑꯍꯥꯟꯕꯗ ꯉꯁꯥꯏꯒꯤ ꯅꯨꯄꯤꯗꯨꯒꯤ ꯑꯩ ꯑꯥꯔꯊ ꯍꯜꯂꯛꯀꯦꯀꯣ ꯃꯌꯥꯝꯁꯨ ꯃꯦꯁꯦꯖ ꯊꯥꯕꯤꯔꯛꯄꯗꯣ ꯑꯩ ꯏꯕꯗ ꯌꯥꯝ ꯐꯔꯛ ꯇꯥꯕ ꯍꯥꯏꯇꯥꯔꯦ ꯑꯗꯨꯒꯤ ꯇꯥꯔꯒ ꯏꯕꯗꯨ ꯌꯥꯗꯕꯅꯤꯅ ꯑꯗꯣ ꯑꯩꯅ ꯚꯣꯏꯁ ꯈꯔ ꯊꯥꯕ ꯈꯔ ꯑꯥꯔꯊ ꯍꯟꯕ ꯈꯣꯠꯄ ꯈꯔ ꯃꯥꯟꯅꯗꯕ ꯑꯃꯗꯤ ꯌꯥꯎꯔꯝꯕ ꯌꯥꯏ ꯑꯗꯨꯒ ꯑꯩꯅ ꯑꯥꯔꯊ ꯂꯩꯕ ꯃꯤꯅꯤꯡꯗꯣ ꯑꯗꯨꯗꯨꯅ 70-80% ꯑꯗꯨꯝ ꯆꯨꯝꯒꯅꯤ ꯑꯩꯅ ꯄꯨꯔꯥ ꯍꯟꯗꯣꯛꯄ ꯉꯝꯗ꯭ꯔꯒꯁꯨ ꯄꯣꯏꯟꯇ ꯂꯥꯛꯑꯒꯦ ꯅꯨꯄꯤꯗꯨꯅ ꯀꯞꯄꯒ ꯀꯔꯤ ꯍꯥꯏꯒꯦ ꯍꯥꯏꯕꯗ ꯑꯩꯈꯣꯏꯁꯦ ꯀꯨꯀꯤ ꯅꯠꯇꯕ꯭ꯔꯥ ꯁꯤꯅꯦꯕ ꯃꯥꯅ ꯍꯥꯏꯁꯦꯀꯣ ꯑꯍꯥꯟꯕꯗ ꯑꯩꯈꯣꯏꯁꯦ ꯀꯨꯀꯤ ꯅꯠꯇꯕ꯭ꯔꯥ ꯑꯣꯔ ꯑꯩꯈꯣꯏꯁꯦ ꯁꯤꯔꯤꯁꯦ ꯀꯨꯀꯤꯒꯤ ꯃꯤꯡꯗ ꯁꯤꯕ ꯅꯠꯇꯕ꯭ꯔꯥ ꯅꯠꯇ꯭ꯔꯒ ꯑꯩꯈꯣꯏꯁꯦ ꯀꯨꯀꯤ ꯑꯣꯏꯔꯨꯕꯒꯤ ꯑꯩꯈꯣꯏꯁꯦ ꯁꯤꯔꯤ ꯅꯠꯇ꯭ꯔꯥ ꯁꯤꯅꯦꯕ ꯃꯥꯅ ꯑꯍꯥꯟꯕ ꯄꯣꯏꯟꯇ ꯊꯝꯃꯤꯁꯦꯀꯣ ꯑꯗꯨ ꯑꯣꯏꯇꯥꯔꯒꯗꯤ ꯑꯩꯈꯣꯏꯒꯤ ꯀꯨꯀꯤ ꯃꯅꯨꯡꯗ ꯂꯩꯔꯤꯕ ꯑꯝꯕ꯭ꯔꯦꯂꯥ ꯃꯌꯥꯝꯁꯦ ꯑꯝꯕ꯭ꯔꯦꯂꯥ ꯃꯅꯨꯡꯗ ꯂꯩꯔꯤꯅꯦꯕꯀꯣ ꯑꯩꯈꯣꯏꯒꯤ ꯀꯨꯀꯤ ꯑꯃꯒꯤ ꯃꯣꯏꯒꯤ ꯀꯨꯀꯤ ꯍꯥꯏꯔꯤꯕ ꯄꯣꯠꯁꯦ ꯐ꯭ꯔꯨꯠ ꯃꯌꯥꯝ ꯄꯨꯟꯁꯤꯜꯂꯒ ꯀꯨꯀꯤ ꯑꯃ ꯁꯦꯝꯃꯤꯅꯦ ꯍꯥꯏꯕꯁꯦ ꯃꯣꯏ ꯃꯁꯥꯅꯁꯨ ꯈꯪꯉꯦ ꯑꯗꯨꯒꯤ ꯃꯊꯛꯇꯗ ꯅꯨꯄꯤꯗꯨꯅ ꯂꯥꯏꯐ ꯊꯥꯗꯣꯔꯛꯄꯒꯤ ꯃꯇꯨꯡ ꯏꯟꯅꯁꯨ ꯈꯪꯉꯦ ꯑꯗꯨꯒꯤ ꯃꯊꯛꯇ ꯍꯧꯖꯤꯛ ꯑꯩꯈꯣꯏꯒꯤ ꯑꯊꯧꯕ ꯀꯣꯔꯧ ꯉꯥꯟꯕꯒꯤ ꯉꯁꯤ ꯑꯌꯨꯛꯀꯤ ꯃꯦꯁꯦꯖ ꯑꯃ ꯂꯥꯛꯄꯗ ꯃꯥꯒꯤ ꯑꯥꯔꯊꯗꯨꯒꯤ ꯃꯇꯨꯡ ꯏꯟꯅ ꯃꯈꯣꯏꯁꯦ ꯑꯄꯨꯜꯂꯒ ꯁꯨꯃꯥꯏꯅ ꯆꯪꯈꯤꯕꯅꯦ ꯍꯥꯏꯕ ꯑꯃ ꯃꯈꯣꯏꯗ ꯗꯥꯎꯠ ꯑꯃ ꯂꯩꯖꯔꯤ ꯑꯀꯤꯕ ꯑꯃ ꯂꯩꯔꯦ ꯃꯗꯨꯒꯤ ꯃꯇꯥꯡꯗꯗꯤ ꯇ꯭ꯔꯥꯟꯁꯂꯦꯠ ꯇꯧꯔꯛꯇꯣꯏꯁꯦ ꯑꯗꯨꯒ ꯒ꯭ꯔꯨꯞꯇꯨꯗ ꯊꯥꯒꯠꯂꯛꯏꯕ ꯃꯤꯗꯣ ꯌꯥꯝꯅ ꯃꯔꯨꯑꯣꯏꯕ ꯃꯤ ꯑꯣꯏꯗꯣꯏꯅꯦꯕ ꯉꯁꯥꯏꯒꯤ ꯒ꯭ꯔꯨꯞꯇꯨꯗ ꯃꯥꯅ ꯏꯟꯐꯣꯔꯃꯦꯁꯟ ꯑꯃ ꯄꯤꯕꯅꯦꯕ ꯒ꯭ꯔꯨꯞꯇꯨꯗ ꯑꯗꯣ ꯒ꯭ꯔꯨꯞꯇꯨꯗꯤ ꯑꯩ ꯄꯟꯖꯔꯔꯣꯏꯒꯦ ꯑꯗꯣ ꯌꯥꯝꯅ ꯃꯔꯨꯑꯣꯏꯕ ꯄꯣꯠ ꯑꯃꯅꯦꯕ ꯅꯨꯄꯤꯗꯨꯅ ꯀꯔꯤ ꯍꯥꯏꯒꯦꯗ ꯑꯩꯈꯣꯏꯅ ꯉꯁꯤ ꯁꯤꯔꯤꯁꯦ ꯀꯨꯀꯤ ꯑꯣꯏꯔꯨꯕꯩ ꯁꯤꯕ ꯅꯠꯇ꯭ꯔꯥ ꯑꯗꯨ ꯑꯣꯏꯇꯥꯔꯒꯗꯤ ꯑꯩꯈꯣꯏꯅ ꯉꯁꯤ ꯁꯤꯔꯤꯕ ꯄꯣꯠꯁꯦ ꯀꯨꯀꯤ ꯑꯣꯏꯗ꯭ꯔꯒꯗꯤ ꯁꯤꯔꯣꯏ ꯍꯥꯏꯕꯅꯦꯕ ꯃꯣꯏꯅ ꯍꯥꯏꯅꯤꯡꯉꯤꯁꯦ ꯑꯩꯈꯣꯏ ꯃꯩꯇꯩ ꯃꯆꯥꯁꯤꯡꯁꯦ ꯃꯣꯏꯗ ꯍꯥꯠꯂꯤ ꯃꯣꯏ ꯀꯨꯀꯤ ꯑꯣꯏꯕꯒꯤ ꯍꯥꯠꯄꯅꯤ ꯅꯥꯒꯥ ꯑꯣꯏꯔꯝꯃꯒꯗꯤ ꯍꯥꯠꯂꯣꯏ ꯍꯥꯏꯕꯒꯨꯝꯕꯅꯦꯕ ꯁꯤ ꯑꯩꯅ ꯑꯦꯛꯁꯄ꯭ꯂꯦꯟ ꯈꯔ ꯇꯧꯖꯕꯅꯤꯀꯣ ꯑꯗꯨꯒ ꯑꯃꯅ ꯑꯃꯨꯛ ꯉꯁꯥꯏꯒꯤ ꯀꯨꯀꯤꯗꯨꯅ ꯈꯜꯂꯤꯁꯤꯅ ꯀꯩꯒꯤꯅꯣ ꯍꯥꯏꯕꯗ ꯑꯩꯈꯣꯏꯁꯤ ꯀꯨꯀꯤꯅꯤ ꯃꯅꯤꯄꯨꯔꯗ ꯇꯥꯡꯖꯔ ꯂꯩꯔꯕꯅꯤ ꯍꯥꯏꯕꯒꯤ ꯃꯑꯣꯡ ꯑꯃꯗ ꯑꯩꯈꯣꯏꯁꯦ ꯍꯥꯠꯄꯅꯤ ꯃꯈꯣꯏꯅ ꯑꯗꯨꯅ ꯑꯩꯈꯣꯏꯒꯤ ꯍꯤꯁꯇ꯭ꯔꯤꯁꯦ ꯃꯩꯇꯩꯁꯤꯡꯁꯤꯅ ꯃꯨꯠꯊꯠꯅꯕ ꯍꯣꯠꯅꯔꯛꯄꯅꯤ ꯍꯧꯖꯤꯛ ꯑꯩꯈꯣꯏꯅ ꯋꯥꯈꯟꯁꯦ ꯃꯥꯟꯅꯗ꯭ꯔꯒꯗꯤ ꯑꯩꯈꯣꯏ ꯍꯤꯁꯇ꯭ꯔꯤꯁꯦ ꯃꯨꯠꯈ꯭ꯔꯅꯤ ꯍꯤꯁꯇ꯭ꯔꯤꯁꯦ ꯃꯨꯠꯇꯅꯕꯒꯤꯗꯃꯛꯇ ꯑꯩꯈꯣꯏ ꯑꯃꯠꯇ ꯑꯣꯏꯁꯤ ꯃꯥꯔ ꯍꯥꯏꯕ ꯂꯩꯇꯦ ꯑꯗꯩꯗꯤ ꯖꯧ ꯍꯥꯏꯕ ꯂꯩꯇꯦ ꯑꯗꯩꯗꯤ ꯊꯥꯗꯧ ꯍꯥꯏꯕ ꯂꯩꯇꯦ ꯑꯗꯨꯃꯛꯇꯗꯤ ꯑꯗꯨꯗꯩ ꯒ꯭ꯔꯨꯞꯇꯨꯗ ꯃꯥꯒꯤ ꯚꯣꯏꯁꯇꯨꯗꯗꯤ ꯃꯥꯔ ꯑꯗꯨ ꯑꯗꯥꯗꯤ ꯄꯟꯗꯦ ꯃꯦꯟ ꯑꯣꯏꯅ ꯃꯥꯅ ꯄꯜꯂꯤꯁꯤ ꯍꯥꯎꯀꯤꯞꯅꯦ ꯀꯣꯡꯁꯥꯏꯅꯦ ꯑꯗꯨ ꯑꯣꯏꯇꯥꯔꯒꯗꯤ ꯃꯈꯣꯏ ꯑꯅꯤꯁꯤ ꯀꯨꯀꯤꯅꯦ ꯍꯥꯏꯕꯁꯤ ꯃꯥꯅ ꯑꯦꯛꯁꯦꯞ ꯇꯧꯋꯦꯕ ꯊꯥꯗꯧꯁꯤꯒ
ahum je kuki ne accept tawjai makhana adu atoppa community man accept tawba ngamde maram ni kayo atoppa community na mogi damakta lepak te sini mana pi message se aduna akoi sirati kuki mingda sigani akoi keno gi damakta sibanate khongsai adu ada sibanate akoi ne ngasi irang sida akoi na focus ta hodragati lan sida akoi na amat toina changjan hodragati akoi gi fruit mut khani akoi suron charon da akoi gi history se mangrani maitai sing akoi history se mangna konarakpani aduna akoi amat toisi apun ba ma sagatsi sagatragati akoi history ano bam sem na bada awa bo gani akoi si isa su mangrani habne magi asengba keno se point sina sigi tang aham bai thamjarage si dang pian ba point magi to ko habidi myang share topic matu na ko magi kino bi changude myang share topic matu na si post ni men hoina mai history mut tore mis history mut be damakta isa suron mut na bagi damakta akoi se apun ba ma sagat si haiba si point ama aduga korongan ba khoi ya thobagi matang gida si sini yamna interest we gida ba yam interested we gida ba keno se masi je miyam di khangan ninge mai te ma chakori makta da kuki yog da su yai kuki da yobai ma thosu ta te aduga khoi mai te khudi makti ho ninge please si ke tang di share to ninge si ki matang se ai phone ama je ai ya da ba phone di oi bene ai ha thra lagi ko ahan bada noi ngau di ngau ne ina patro te se ahan bada hai di se ko korongan ba hi pasal khat hi tai hai bene ba hai badi korongan ba je nupa hai ba mi thon phangre hai badi athau ba hai ba oi gre sine ba thona pha ba nupa hai ba oi re sine ma ahan bada ma gi point je caption achau bada hai tare ko caption sida hai korongan ba hai ba nupa thokre kanglei paki mogi manipur gi oina akoi iram dam sigi oina hai tare mo iram dam di pande manipur gi oina ma je nupa hai ba to thoe sine ba adada marak salaga khara adu phairak ke korongam je akoi kuki singna ma se ok mali okpi mali adu mali adam mali hari do na koi na maung dei tamjani ngai adu matik ki lei maung dei khara tamji tamga ta ba myam ma leiri adu na maung dei tamsi haibne ko hai subada mai matam tai sakala harke adai de mu kari haige habada lo hing na kiti noi nokti osala kono baina parak pada ai ji ta haina haibedi natte adu ai translate padan toroke myam share to view adu ga ai gi page sengarang dei on bani ai na hangi page oina hang banate akoi ichi naw amana ani hum na haitare miyam dinate page oina ontok piro yam bakoi smaina accept to budu yadram nina oina tok si coach si ado page oina ontok piro ado pai biro ado live amaru basing do kuki gi translate to biro ko lona ma ha pada isi semjera pani masida ai gi follower tan do ko ba adu tanate ko miyam du lana lobi ganu but miyam ni khangan ningi ado ai pathara gi mathang ado ai page sem isina koi gi asam dagi ichi naw keno na rosan na mana sembi bani ai swai te sing memram da ado ai pakata lage hona kitti chung meite is aram by tengko lo pa korongan ba hi lol hang hi tai pasan habedi mana sida haide se ko lol hang bedi akoi gi nongsa haibegum mane ba asena makki korongan ba je nongsa haibegi mingthon pangre si kuki sing gi loin oiram doni ko si makmai makok ta phauram dei je hai ba ma je adu mate ki keno oire aduna maram oiraga mingthon je si je mawon ta nongsa haiba mingthon je pangre haibene ba moi gi wakhan da ko adai amu ani subada masigi ngarangi thogdok haitare ayuki oidoni ko mai ngasi ayuki message oidoni ado ngarangi thogdok tuna maram oiraga india da history amali horagani sineba india da manipur nate ko aina haidare se man iri se moise yamna keno oidoni ba ngasagi kuki singi makok ta chugre ba hujik se kari korongan da se india gi history de yawbre sineba that mean makoina history ma tanam honar pada akhoi di apun ba ma sagal laga koi gi history ma ngasi gi tang kunmari tha ama 2024 je history ma sem gre ba je moi masani ya re ba lairi ko na phong pa thok ta baduna ngasai gi khanga hi oja sing gi makha da pole ado siju yamna maru oibani khalle ko sida mana hare india history ajung haibati ma je india history oina leigrani ko manipur history ajung manipur history da su leigrani sineba ko manipur history ajung ama sa pan jong ahin akise mang lodin ahitai ama ho diman chu mule mulau chu tu chom hita le atil bol du moi sida hai makoi gi demand je phangba phangdaba duna tungan ba amani moi gi demand je phangba phangdaba duna tungan ba amani tawbatubu makoi gi demand asina maram oiraga moi amata pungre amata pulabani na miyam na ma je support toraga leigre madi kopi nate madi athobani nongsani mauni tamjau sine ba sida laiba point sina please miyam sigi post se ai share to honinge ai sida miyam badate yengi se adu share to honinge please share toraga miyam ni hanbiyo aduga mathang da kari haire ai mi ho jong ama ho umchen na ikijil do angai lamkai quality maintain sida haire moina
ꯑꯩꯈꯣꯏꯒꯤ ꯑꯔꯥꯝꯕꯥꯏꯒꯤ ꯏꯆꯤꯟ ꯏꯅꯥꯎꯁꯤꯡꯅ ꯉꯔꯥꯡꯒꯤ 24 ꯁꯤꯗ ꯀꯃꯥꯏꯅ ꯁꯤꯟꯒꯦ ꯍꯥꯏꯕꯗ ꯑꯩꯈꯣꯏ ꯌꯥꯝꯅ ꯂꯝꯕꯤꯗ ꯒꯥꯔꯤ ꯄꯔꯦꯡ ꯑꯃꯃꯝꯒ ꯊꯝꯃꯒ ꯑꯩꯈꯣꯏꯗꯤ ꯂꯥꯏꯐꯁꯨ ꯃꯌꯥꯝ ꯊꯥꯗꯣꯛꯏꯀꯣ ꯂꯝꯕꯤ ꯄꯔꯦꯡ ꯅꯥꯟꯅ ꯊꯝꯃꯒ ꯑꯗꯨꯒꯤ ꯄꯣꯠꯇꯣ ꯂꯤꯇꯔ ꯑꯃꯈꯛꯇꯪꯅ ꯃꯁꯤꯒꯤ ꯄꯣꯠꯁꯦ ꯉꯝꯃꯛꯏꯁꯦ ꯀꯩꯒꯤꯅꯣꯗ ꯃꯈꯣꯏꯗꯤ ꯌꯥꯝꯅ ꯃꯩꯇꯩꯁꯤꯡꯁꯤꯗ ꯑꯗꯨꯃꯛꯇꯤ ꯌꯥꯝꯅ ꯀꯩ ꯍꯥꯏꯇꯥꯔꯦ ꯅꯥꯟꯖꯕ ꯂꯨ ꯅꯥꯟꯖꯕꯁꯦ ꯃꯣꯏꯗ ꯂꯩ ꯑꯗꯣ ꯁꯤꯒꯨꯝꯕꯁꯦ ꯀꯩꯅꯣꯅ ꯀꯣꯔꯧ ꯉꯥꯟꯕꯅ ꯃꯌꯥꯝꯗ ꯋꯥꯍꯩ ꯑꯃꯈꯛꯇꯪꯅ ꯃꯈꯣꯏ ꯐꯣꯂꯣ ꯇꯧꯕ ꯉꯝꯃꯤ ꯁꯤꯅꯦꯕ ꯃꯥꯅ ꯃꯣꯏꯁꯤꯗ ꯍꯥꯏꯔꯤꯁꯦꯀꯣ ꯃꯦꯁꯦꯖ ꯌꯥꯝ ꯁꯥꯡꯉꯦ ꯑꯩ ꯇꯞꯅ ꯑꯩ ꯀꯩꯅꯣ ꯇꯧꯔꯛꯀꯦꯀꯣ ꯑꯩꯁꯨ ꯃꯥꯔꯒ ꯄꯥꯖꯔꯛꯄꯅꯦ ꯑꯩ ꯃꯤꯍꯣꯖꯣꯡꯅꯦꯁꯦ ꯉꯥꯏꯌꯦ ꯉꯥꯏꯂꯨꯅ ꯆꯣꯡ ꯃꯦꯟꯇꯦꯟ ꯉꯥꯏꯌꯦ ꯇꯤꯍꯤ ꯑꯃ ꯑꯣꯀꯣꯟꯅ ꯏꯀꯤ ꯖꯤꯠꯇꯣ ꯍꯤ ꯍꯧꯖꯤꯛ ꯑꯩꯅ ꯑꯥꯊ꯭ꯔ ꯑꯃꯨꯛ ꯍꯟꯈ꯭ꯔꯦ ꯍꯧꯖꯤꯛꯀꯤꯗꯣ ꯑꯩꯈꯣꯏꯗ ꯃꯣꯏꯗꯒꯤ ꯇꯝꯖꯅꯤꯡꯉꯥꯏ ꯑꯣꯏꯕ ꯄꯣꯠꯁꯦ ꯍꯟꯖꯟ ꯃꯥ ꯑꯗꯨꯝ ꯌꯥꯎꯔꯦꯀꯣ ꯃꯣꯏ ꯀꯩꯅꯣꯁꯤꯗꯗꯤ ꯑꯗꯒꯤꯗꯤ ꯑꯃꯨꯛ ꯃꯁꯉꯥ ꯑꯩ ꯃꯤꯍꯣ ꯗ꯭ꯔꯥꯏꯚꯔ ꯏꯟ ꯄꯪꯍꯦꯟ ꯂꯪ ꯑꯗꯩꯗꯤ ꯃꯥꯅ ꯍꯥꯏꯔꯦ ꯀꯃꯥꯏ ꯍꯥꯏꯒꯦꯗ ꯃꯃꯥꯡꯒꯤꯗ ꯑꯩꯈꯣꯏ ꯃꯃꯥꯡꯒꯤꯗ ꯑꯩꯈꯣꯏꯒꯤ ꯗ꯭ꯔꯥꯏꯚꯔ ꯍꯥꯏꯕꯗꯤ ꯃꯈꯣꯏꯗ ꯂꯨꯆꯤꯡꯕꯁꯦ ꯃꯈꯣꯏꯒꯤ ꯂꯨꯆꯤꯡꯕ ꯃꯤꯁꯦ ꯑꯐꯕ ꯂꯩꯇꯦ ꯃꯣꯏꯅ ꯍꯥꯏꯁꯤꯀꯣ ꯑꯐꯕ ꯂꯩꯇꯦ ꯂꯨꯆꯤꯡꯕꯤꯅꯕ ꯂꯩꯇꯦ ꯗ꯭ꯔꯥꯏꯚꯔ ꯍꯩꯇꯦ ꯗ꯭ꯔꯥꯏꯚꯔ ꯍꯩꯇꯕꯗꯨꯅ ꯑꯩꯈꯣꯏ ꯃꯁꯤꯒꯤ ꯄꯣꯠꯁꯦ ꯊꯣꯛꯄꯅꯤ ꯑꯗꯨꯅ ꯗ꯭ꯔꯥꯏꯚꯔ ꯑꯣꯏꯒꯗꯕ ꯃꯤꯗꯨꯅ ꯀꯣꯔꯧ ꯉꯥꯟꯕꯒꯤ ꯃꯇꯧ ꯇꯝꯃꯨ ꯁꯤꯅꯤ ꯃꯥꯅ ꯍꯥꯏꯁꯦ ꯑꯩ ꯃꯁꯤꯗ ꯑꯩ ꯀꯣꯔꯧ ꯉꯥꯟꯕꯒꯤ ꯑꯩꯈꯣꯏꯒꯤ ꯃꯥꯒꯤ ꯑꯦꯄ꯭ꯔꯤꯁꯤꯌꯦꯠ ꯇꯧꯕ ꯑꯣꯏꯅ ꯌꯥꯝꯅ ꯅꯨꯡꯉꯥꯏꯕ ꯇꯁꯦꯡꯅ ꯑꯩꯈꯣꯏꯒꯤ ꯏꯅꯥꯎ ꯑꯃꯅ ꯑꯔꯥꯝꯕꯥꯏꯒꯤ ꯏꯆꯤꯟ ꯏꯅꯥꯎ ꯑꯃ ꯑꯗꯨꯗꯨꯅ ꯑꯩꯉꯣꯟꯗ ꯇ꯭ꯔꯥꯟꯁꯂꯦꯠ ꯇꯧꯕꯤꯔꯛꯑꯣ ꯏꯌꯥꯝꯕ ꯁꯤꯒꯤ ꯄꯣꯠꯁꯦ ꯀꯃꯥꯏꯅ ꯇꯧꯕꯅꯣꯅ ꯀꯔꯤꯒꯨꯝꯕ ꯑꯃ ꯈꯪꯅꯤꯡꯕꯗꯒꯤ ꯃꯥꯁꯨ ꯍꯥꯏꯔꯛꯏꯅꯦꯕ ꯑꯗꯨꯕꯨ ꯑꯩꯅ ꯁꯤꯒꯤ ꯄꯣꯠꯁꯦ ꯑꯩꯈꯣꯏ ꯀꯣꯔꯧ ꯉꯥꯟꯕꯗ ꯐꯥꯎꯔꯤꯕ ꯑꯊꯧꯕ ꯑꯃꯒꯤ ꯀꯩꯅꯣꯝꯗ ꯌꯦꯛꯅꯕꯁꯤꯡꯅ ꯑꯁꯨꯛ ꯌꯥꯝꯅ ꯊꯥꯡꯒꯠꯂꯛꯄ ꯍꯥꯏꯕꯁꯦ ꯃꯁꯤꯗꯤ ꯂꯣꯠꯁꯤꯟꯕ ꯌꯥꯔꯣꯏꯗꯕ ꯄꯣꯠ ꯑꯃꯅꯦꯕꯀꯣ ꯑꯗꯨꯗ ꯑꯩꯅ ꯁꯨꯝ ꯇꯞꯅ ꯑꯩ ꯃꯥ ꯏꯟꯀꯣꯔꯦꯖ ꯇꯧꯖꯒꯦ ꯏꯟꯀꯣꯔꯦꯖ ꯇꯧꯕꯁꯨ ꯑꯣꯏꯅ ꯑꯗꯨꯒ ꯀꯨꯀꯤꯁꯤꯡꯅ ꯍꯥꯏꯔꯛꯄꯗꯨꯒꯤ ꯃꯊꯛꯇ ꯑꯩꯈꯣꯏ ꯃꯩꯇꯩꯁꯤꯡꯁꯤꯅ ꯂꯤꯡꯖꯦꯜ ꯃꯥꯟꯅ ꯑꯃ ꯑꯣꯏꯈꯤꯕꯗꯣ ꯑꯗꯩꯗꯤ ꯑꯃ ꯍꯥꯏꯔꯦ ꯍꯧꯖꯤꯛ ꯑꯃꯁꯪ ꯉꯁꯥꯏ ꯗ꯭ꯔꯥꯏꯚꯔ ꯍꯩꯇꯕꯒꯤ ꯃꯇꯥꯡ ꯑꯃ ꯌꯥꯎꯔꯦꯀꯣ ꯑꯂꯤꯝꯖꯣꯡ ꯕꯣꯕꯤ ꯇꯣ ꯑꯀꯤ ꯂꯧꯋꯦ ꯇꯤꯖꯣꯡ ꯑꯩꯈꯣꯏꯅ ꯍꯧꯖꯤꯛ ꯃꯥꯁꯦ ꯑꯣꯛꯄꯤ ꯃꯥꯜꯂꯤ ꯍꯥꯏꯕꯒꯤ ꯃꯊꯧ ꯇꯥꯗꯦ ꯃꯥꯁꯦ ꯍꯥꯏꯕꯗꯤ ꯃꯥꯁꯦ ꯑꯣꯛꯄꯤ ꯃꯥꯜꯂꯦꯅ ꯁꯤꯗꯔꯝꯕ ꯃꯌꯥꯝꯗꯣ ꯃꯥꯁꯦ ꯑꯣꯛꯄꯤ ꯃꯥꯜꯂꯤ ꯍꯥꯏꯕ ꯌꯥꯗꯦ ꯃꯥꯁꯦ ꯅꯣꯡꯁꯥꯅꯤ ꯍꯥꯏꯒꯗꯕꯅꯤ ꯅꯈꯣꯏꯅ ꯁꯤꯅꯦ ꯃꯥꯅ ꯍꯥꯏꯔꯤꯁꯦꯀꯣ ꯅꯣꯡꯁꯥꯅꯤ ꯍꯥꯏꯕ ꯌꯥꯔꯦ ꯃꯥꯁꯦ ꯃꯣꯏꯅ ꯃꯩꯇꯩꯁꯤꯡꯅ ꯃꯥꯁꯦ ꯅꯣꯡꯁꯥꯅꯤ ꯃꯩꯇꯩꯗꯤ ꯅꯣꯡꯁꯥꯅꯤ ꯑꯗꯨꯅꯤ ꯗꯥꯅꯤ ꯍꯥꯏꯕ ꯄꯣꯠꯇꯣ ꯑꯗꯨ ꯑꯦꯛꯁꯦꯞ ꯇꯧꯕ ꯌꯥꯔꯦ ꯁꯤꯅꯦꯕ ꯃꯣꯏꯅ ꯍꯥꯏꯖꯔꯤꯁꯦ ꯑꯗꯣ ꯁꯤꯗ ꯑꯩ ꯂꯥꯟꯅ ꯂꯧꯕꯤꯔꯣꯏ ꯃꯩꯇꯩ ꯂꯤꯄꯨꯟꯒꯤ ꯑꯩꯈꯣꯏꯒꯤ ꯑꯣꯖꯥ ꯄ꯭ꯔꯃꯣꯗꯀꯤ ꯃꯃꯤꯡꯁꯨ ꯌꯥꯎꯔꯦ ꯃꯣꯏꯅ ꯍꯥꯏꯔꯛꯄꯒꯤ ꯃꯇꯨꯡ ꯏꯟꯅ ꯑꯩ ꯑꯥꯔꯊ ꯍꯟꯗꯣꯛꯆꯔꯛꯀꯦ ꯃꯩꯇꯩ ꯂꯤꯄꯨꯟ ꯃꯣꯏꯅ ꯄꯜꯂꯛꯄꯒꯤ ꯃꯇꯨꯡ ꯏꯟꯅ ꯍꯥꯏꯖꯔꯛꯄꯅꯤꯀꯣ ꯁꯤꯗ ꯍꯥꯏꯌꯦ ꯃꯩꯇꯩ ꯂꯤꯄꯨꯟ ꯁꯥ ꯉꯥ ꯑꯃ ꯑꯖꯣ ꯍꯤ ꯃꯩꯇꯩ ꯇꯦꯟ ꯑꯅꯝ ꯉꯩ ꯂꯨꯠ ꯗꯥꯟ ꯑꯍꯤꯠ ꯖꯦ ꯋꯥ ꯇꯨꯅꯤꯌꯥ ꯍꯤ ꯃꯅꯤꯄꯨꯔ MLA ꯃꯤꯅꯤꯁꯇꯔ CM ꯑꯕꯣꯅꯥ ꯑꯃ ꯏꯟ ꯑꯊꯨꯖꯣ ꯁꯤꯗ ꯍꯥꯏꯔꯤꯁꯤ ꯀꯩꯅꯣ ꯍꯥꯏꯗ ꯌꯥꯝ ꯐꯖꯕ ꯄꯣꯠꯁꯦ ꯑꯩꯈꯣꯏꯒꯤ ꯑꯣꯖꯥ ꯄ꯭ꯔꯃꯣꯗꯁꯦ ꯌꯥꯝꯅ ꯇꯧꯋꯤ ꯀꯣ ꯃꯣꯏꯅꯁꯨ ꯑꯗꯨꯝ ꯈꯪꯖꯩ ꯇꯧꯋꯤ ꯌꯥꯝ ꯍꯣꯠꯅꯩ ꯇꯧꯕꯇꯕꯨ ꯉꯁꯥꯏ ꯀꯣꯔꯧ ꯉꯥꯟꯕꯅ ꯇꯧꯔꯤꯕ ꯄꯣꯠꯇꯨꯗꯤ ꯃꯤꯌꯥꯝꯅ ꯃꯩꯇꯩ ꯃꯤꯌꯥꯝꯅ ꯍꯦꯟꯅ ꯁꯞꯄꯣꯔꯠ ꯇꯧꯋꯤ ꯃꯔꯝ ꯑꯗꯨꯅ ꯀꯣꯔꯧ ꯉꯥꯟꯕꯒꯤ ꯋꯥꯁꯦ MLA ꯄꯨꯝꯅꯃꯛꯅꯦ CM ꯌꯥꯎꯅ ꯃꯥꯅ ꯍꯥꯏꯕꯗ ꯇꯥꯕꯤꯕꯅꯤ ꯁꯤꯅꯦꯕ ꯃꯥꯅ ꯍꯥꯏꯁꯤꯀꯣ ꯑꯗꯨꯗ ꯀꯩꯅꯣꯒꯤ ꯃꯩꯇꯩ ꯂꯤꯄꯨꯟꯒꯤ ꯄ꯭ꯔꯃꯣꯠꯇꯒꯤ ꯍꯦꯟꯅ ꯀꯩꯅꯣꯒꯤ ꯀꯣꯔꯧ ꯉꯥꯟꯕꯒꯤ ꯋꯥ ꯊꯧꯋꯤ ꯁꯤꯅꯦꯕ ꯃꯣꯏꯅ ꯍꯥꯏꯔꯤꯁꯦꯀꯣ ꯁꯤꯗ ꯑꯅꯤꯁꯨꯕꯗ ꯌꯥꯝ ꯁꯤꯌꯔꯗꯤ ꯇꯧꯍꯟꯅꯤꯡꯉꯦ ꯌꯥꯝ ꯈꯪꯍꯟꯅꯤꯡꯉꯦ ꯁꯤꯒꯤ ꯀꯩꯅꯣꯁꯦꯀꯣ ꯏꯆꯤꯟ ꯏꯅꯥꯎꯁꯤꯡ ꯑꯊꯧꯕꯁꯤꯡꯒꯤ ꯃꯤꯅ ꯄꯨꯛꯅꯤꯡ ꯊꯧꯒꯠꯂꯛꯄ ꯊꯣꯛꯂꯛꯇꯕ ꯃꯣꯏ ꯃꯅꯨꯡꯗ ꯈꯪꯖꯕ ꯄꯣꯠꯇꯣ ꯃꯁꯤꯗꯤ ꯈꯪꯍꯟꯅꯤꯡꯉꯦ ꯌꯥꯝꯅ ꯑꯗꯩꯗꯤ ꯃꯥꯁꯤꯗ ꯍꯥꯏꯔꯦꯀꯣ ꯃꯥꯁꯤꯗ ꯍꯥꯏꯔꯤꯁꯦ MLA ꯈꯨꯗꯤꯡꯃꯛꯇ ꯅꯠꯇꯅ ꯑꯩꯈꯣꯏꯒꯤ ꯑꯣꯄꯣꯖꯤꯁꯟꯗ ꯂꯩꯕ ꯃꯤꯕꯨꯛꯇ ꯃꯥꯒꯤ ꯋꯥꯗ ꯇꯥꯏ ꯃꯔꯝꯗꯤ ꯀꯩꯅꯣꯗ ꯄꯤꯄꯜꯅ ꯌꯥꯔꯦ ꯁꯤꯅꯦꯕ ꯃꯥꯁꯦꯀꯣ ꯑꯗꯩꯗꯤ ꯏꯟꯗꯤꯌꯥ ꯑꯥꯔꯇꯤꯀꯜ ꯂꯣ ꯗꯨꯡꯖꯨꯏ ꯖꯥ ꯍꯤ ꯀ꯭ꯔꯤꯃꯤꯅꯦꯜ ꯍꯤꯖꯣꯡꯂꯦ ꯇꯨꯅꯤꯌꯥ ꯄꯁꯜ ꯅꯝ ꯉꯩ ꯂꯨꯄꯥ ꯆꯨ ꯑꯍꯤ ꯇꯥꯏꯖ ꯆꯨ ꯅꯝ ꯑꯉꯩ ꯂꯨꯠꯅ ꯅꯩ ꯃꯤ ꯑꯍꯤ ꯁꯤꯗ ꯑꯃꯨꯛ ꯀꯔꯤ ꯍꯥꯏꯒꯦꯗ ꯁꯤꯒꯤ ꯑꯥꯔꯇꯤꯀꯜ ꯏꯟꯗꯤꯌꯥꯒꯤ ꯑꯥꯔꯇꯤꯀꯜ ꯑꯩꯈꯣꯏꯒꯤ ꯀ꯭रिꯃꯤꯅꯦꯜꯗ ꯆꯤꯡꯉꯝꯕ ꯌꯥꯏ ꯑꯗꯨꯕꯨ ꯆꯤꯡꯉꯒꯁꯨ ꯃꯥꯅ ꯍꯥꯏꯁꯤꯀꯣ ꯆꯤꯡꯉꯒꯁꯨ ꯃꯤꯌꯥꯝꯅ ꯌꯥꯔꯒꯗꯤ ꯁꯤꯒꯤ ꯑꯥꯔꯇꯤꯀꯜꯁꯦ ꯊꯩꯗꯣꯛꯄ ꯉꯝꯃꯤ ꯁꯤꯅꯦꯕ ꯁꯤꯗꯅꯦ ꯑꯩꯅ ꯍꯥꯏꯖꯅꯤꯡꯉꯤꯁꯦ ꯑꯩꯈꯣꯏ ꯏꯆꯤꯟ ꯏꯅꯥꯎꯁꯤꯡ ꯑꯃꯠꯇ ꯑꯣꯏꯅ ꯑꯣꯏꯕ ꯃꯇꯝꯗ ꯑꯥꯔꯇꯤꯀꯜ ꯑꯗꯨ ꯑꯗꯥ ꯆꯠꯅꯔꯛꯇꯕꯤꯁꯨ ꯌꯥꯏ ꯃꯔꯝꯗꯤ ꯀꯩꯅꯣꯗ ꯑꯆꯨꯝꯕꯗꯨꯅꯅꯦꯕ ꯁꯤꯅꯤ ꯍꯧꯖꯤꯛ ꯃꯥꯅ ꯍꯥꯏꯁꯦꯀꯣ ꯑꯗꯩꯗꯤ ꯑꯃꯨꯛ ꯀꯔꯤ ꯍꯥꯏꯒꯦ ꯍꯥꯏꯗꯀꯣ ꯍꯥꯏꯔꯤꯕ ꯃꯥꯁꯦ ꯑꯥꯔꯇꯤꯀꯜ ꯍꯥꯏꯔꯤꯕ ꯀꯩꯅꯣꯁꯤꯅ ꯀ꯭रिꯃꯤꯅꯦꯜ ꯑꯣꯏꯖꯔꯒꯁꯨ ꯃꯥꯁꯦ ꯅꯨꯄꯥ ꯊꯣꯛꯄ ꯃꯔꯝꯅ ꯃꯩꯇꯩ ꯈꯨꯗꯤꯡꯃꯛꯅ ꯁꯞꯄꯣꯔꯠ ꯇꯧꯕ ꯃꯔꯝꯅ ꯃꯉꯣꯟꯗ ꯀꯔꯤꯒꯨꯝꯕ ꯑꯃꯠꯇ ꯇꯧꯕ ꯉꯝꯗꯦ ꯁꯤꯅꯦꯕ ꯑꯗꯨꯅ ꯃꯔꯝꯗꯤ ꯃꯥꯁꯦ ꯑꯆꯨꯝꯕ ꯊꯕꯛꯀꯤꯗꯃꯛꯇ ꯂꯩꯕꯒꯤꯗꯃꯛꯇ ꯑꯥꯔꯇꯤꯀꯜꯅ ꯀꯦꯁ ꯇꯧꯕ ꯉꯝꯗꯦ ꯁꯤꯅꯤ ꯃꯣꯏꯅ ꯍꯥꯏꯁꯦꯀꯣ ꯑꯩ ꯃꯤꯍꯣꯟ ꯃꯤꯉꯣꯜ ꯇ ꯑꯍꯤꯕꯧ ꯇ ꯏꯟ ꯂꯨꯁꯠ ꯁꯤ ꯃꯇꯥꯡꯁꯤꯗ ꯌꯥꯝꯅ ꯃꯣꯏ ꯃꯁꯦꯟ ꯑꯃꯨꯛ ꯆꯩꯅꯕ ꯍꯧꯔꯦꯀꯣ
ꯑꯩꯈꯣꯏꯗꯤ ꯃꯤꯉꯣꯟꯗꯩꯗꯤ ꯑꯄꯪꯕ ꯒꯙꯥ ꯍꯥꯏꯇꯥꯔꯦꯀꯣ ꯑꯩꯈꯣꯏꯗꯤ ꯑꯗꯨꯒꯨꯝꯕ ꯃꯤ ꯍꯥꯏꯕꯗꯣ ꯑꯣꯏꯔꯦ ꯁꯤꯅꯦꯕ ꯃꯣꯏꯅ ꯍꯥꯏꯖꯔꯤꯁꯦ ꯀꯣ ꯁꯠꯖꯣꯡ ꯅ꯭ꯌꯨ ꯍꯦꯟ ꯑꯊꯨꯄꯤ ꯄꯦꯟ ꯆꯨ ꯁꯤꯚꯤꯜ ꯋꯥꯔ ꯇꯣ ꯄꯣꯂꯤꯇꯤꯀꯦꯜ ꯋꯥꯔ ꯑꯍꯤ ꯇꯥꯟ ꯁꯦꯟꯇꯔ ꯒꯣꯔꯃꯦꯟ ꯂꯦ ꯖꯣꯡ ꯁꯠꯖꯣꯡ ꯅ꯭ꯌꯨ ꯍꯦꯟ ꯑꯊꯨ ꯁꯤꯗ ꯈꯇꯪ ꯑꯩ ꯀꯟꯐ꯭ꯌꯨꯁ ꯆꯠꯂꯦ ꯃꯣꯏ ꯁꯤꯗ ꯏꯔꯤꯁꯦꯀꯣ ꯕꯠ ꯈꯇꯪ ꯍꯟꯖꯔꯛꯀꯦ ꯃꯁꯤꯗ ꯍꯥꯏꯔꯤꯁꯦ ꯃꯈꯣꯏꯅ ꯇꯧꯒꯗꯕ ꯄꯣꯠꯇꯣ ꯍꯥꯏꯄ ꯃꯥꯜꯂꯤ ꯑꯩꯈꯣꯏꯅ ꯃꯣꯏꯅ ꯇꯧꯔꯤꯁꯦꯀꯣ ꯑꯩꯈꯣꯏꯅ ꯀꯩꯅꯣꯒꯤ ꯁꯤꯚꯤꯜ ꯋꯥꯔ ꯒ ꯄꯣꯂꯤꯇꯤꯀꯦल ꯋꯥꯔ ꯁꯦꯟꯇ꯭ꯔꯦꯜ ꯒꯣꯔꯃꯦꯟꯗ ꯑꯩꯈꯣꯏꯅ ꯇꯧ ꯂꯩꯔꯦ ꯁꯤꯅꯦꯕ ꯃꯣꯏꯅ ꯍꯥꯏꯔꯤꯁꯦ ꯍꯥꯏꯕꯗꯤ ꯑꯗꯨꯒꯤ ꯃꯑꯣꯡꯗꯅꯤꯀꯣ ꯍꯥꯏꯕꯗꯤ ꯁꯤ ꯈꯔ ꯃꯔꯨꯁꯤ ꯈꯔ ꯍꯟꯖꯜꯂꯦ ꯍꯥꯏꯕꯗꯤ ꯑꯩꯉꯣꯟꯗ ꯈꯤꯇꯪ ꯉꯥꯎꯔꯦ ꯃꯔꯝ ꯕꯠ ꯍꯥꯏꯔꯤꯕ ꯄꯣꯠꯁꯦ ꯃꯈꯣꯏꯒꯤ ꯂꯥꯂꯣꯡꯁꯤꯗꯤ ꯑꯩꯈꯣꯏꯒꯤ ꯏꯟꯗꯤꯌꯥꯗ ꯇꯥꯏꯅ ꯀꯩꯅꯣ ꯇꯧꯔꯒ ꯑꯗꯩꯗꯤ ꯁꯤꯚꯤꯜ ꯋꯥꯔ ꯑꯗꯨ ꯑꯗꯥ ꯇꯧꯕꯗ ꯃꯣꯏ ꯃꯁꯥꯅ ꯇꯧꯕꯒꯤ ꯃꯑꯣꯡ ꯑꯃꯗꯤ ꯌꯥꯎꯔꯤ ꯁꯤꯗꯀꯣ ꯁꯤꯃ ꯑꯩꯅ ꯈꯪꯗꯕ ꯄꯣꯠꯇꯨꯗꯤ ꯑꯩ ꯁ꯭ꯀꯤꯞ ꯇꯧꯖꯒꯦ ꯑꯣꯏꯗ ꯄꯥꯗꯕꯗꯤ ꯉꯥꯡꯉꯒ ꯍꯦꯛ ꯇꯧꯕꯗꯤ ꯅꯨꯡꯉꯥꯏꯇꯦꯀꯣ ꯑꯗꯩꯗꯤ ꯑꯃꯨꯛ ꯀꯔꯤ ꯍꯥꯏꯔꯦ ꯑꯩ ꯇꯥꯏ ꯇꯝꯁꯩ ꯂꯧꯕ ꯎꯒꯤ ꯖꯨ ꯆꯥꯇꯦ ꯖꯣꯡ ꯑꯃ ꯅꯣꯡꯖꯨ ꯌꯥꯝ ꯍꯥꯏꯅꯤꯡꯉꯥꯏ ꯃꯊꯧ ꯇꯥꯗꯦ ꯁꯤꯅꯦ ꯃꯥꯏꯁꯦ ꯌꯥꯝ ꯍꯥꯏꯅꯤꯡꯉꯥꯏ ꯃꯊꯧ ꯇꯥꯗꯦ ꯀꯨꯀꯤꯖꯣ ꯃꯆꯥꯁꯤꯡ ꯀꯣ ꯃꯁꯤ ꯑꯩꯈꯣꯏꯁꯦ ꯑꯃꯠꯇ ꯑꯣꯏꯅ ꯑꯩꯈꯣꯏꯒꯤ ꯄꯣꯠ ꯑꯃ ꯁꯥꯒꯠꯆꯩ ꯍꯥꯏꯕ ꯄꯣꯠ ꯑꯃꯁꯨ ꯌꯥꯎꯔꯦ ꯍꯥꯏꯕꯗꯤ ꯀꯨꯀꯤ ꯃꯆꯥꯁꯤꯡ ꯃꯣꯏꯁꯦ ꯀꯨꯀꯤ ꯃꯆꯥ ꯖꯨꯑꯅ ꯄꯨꯜꯂꯦ ꯇꯝꯁꯩ ꯂꯧꯕ ꯀꯨꯀꯤꯁꯦ ꯆꯥꯇꯦ ꯖꯣꯡ ꯑꯃ ꯅꯣꯡꯆꯨ ꯑꯗꯨꯅ ꯃꯥꯒꯤ ꯃꯇꯨꯡ ꯏꯟꯅꯔꯒ ꯉꯁꯥꯏ ꯍꯥꯏꯈꯤꯕ ꯄꯣꯠꯇꯨꯒ ꯑꯃꯨꯛ ꯍꯜꯂꯛꯑꯦ ꯃꯣꯏꯅꯀꯣ ꯉꯁꯥꯏꯒꯤ ꯀꯨꯀꯤ ꯃꯆꯥꯁꯤꯡ ꯃꯆꯥꯁꯤꯡ ꯑꯩꯈꯣꯏꯁꯦ ꯃꯥꯒꯤ ꯃꯇꯨꯡ ꯏꯟꯅꯕ ꯗꯔꯀꯥꯔ ꯂꯩꯔꯦ ꯁꯤꯅꯦꯕ ꯃꯥꯒꯤ ꯃꯇꯨꯡ ꯏꯟꯅꯕ ꯍꯥꯏꯁꯦ ꯆꯠꯂꯒ ꯏꯟꯅꯕꯗꯨ ꯅꯠꯇ ꯃꯥꯜꯂꯤ ꯑꯩ ꯋꯥꯈꯟꯗꯀꯣ ꯃꯣꯏꯅ ꯍꯥꯏꯅꯤꯡꯉꯤꯁꯦ ꯖꯁ ꯃꯥꯒꯤꯗꯣ ꯐꯣꯂꯣꯋꯔ ꯑꯣꯏꯕ ꯃꯊꯧ ꯇꯥꯏ ꯁꯤꯅꯦꯕ ꯃꯥꯒꯤ ꯃꯇꯧ ꯇꯝꯕ ꯃꯊꯧ ꯇꯥꯏ ꯁꯤꯅꯤ ꯑꯩꯈꯣꯏꯒꯤ ꯀꯩꯅꯣꯒꯤ ꯑꯗꯨꯒ ꯑꯃꯨꯛ ꯑꯩꯉꯣꯟꯗ ꯊꯤꯕ ꯊꯤꯗꯕ ꯑꯩꯉꯣꯟꯗ ꯀꯩꯝ ꯗꯔꯀꯥꯔ ꯂꯩꯇꯦ ꯑꯩꯉꯣꯟꯗ ꯑꯗꯨꯒꯤꯗꯤ ꯊꯣꯏꯗꯣꯛꯄ ꯀꯩꯝ ꯂꯩꯇꯦ ꯃꯔꯝꯗꯤ ꯃꯣꯏꯅ ꯏꯕꯗꯣ ꯑꯩꯗꯤ ꯍꯥꯏꯗꯣꯛꯆꯔꯛꯄꯅꯦꯕ ꯑꯗꯨꯒ ꯑꯃꯅ ꯑꯃꯨꯛ ꯑꯩ ꯑꯀꯤꯕ ꯂꯩꯇꯦ ꯃꯔꯝꯗꯤ ꯑꯔꯥꯟꯕ ꯇꯧꯗꯦ ꯑꯗꯩꯗꯤ ꯑꯃꯨꯛ ꯀꯔꯤ ꯍꯥꯏꯒꯦ ꯍꯥꯏꯕꯗ ꯇꯆꯥ ꯀꯨꯀꯤ ꯖꯣ ꯆꯄꯥ ꯍꯤ ꯂꯧ ꯎꯍꯝ ꯑꯩ ꯍꯣꯟ ꯋꯥꯠꯁꯑꯞ ꯃꯦꯗꯤꯌꯥ ꯄ꯭ꯂꯦꯠꯐꯣꯝ ꯑꯩꯈꯣꯏ ꯃꯣꯏꯁꯤꯃ ꯍꯥꯏꯅꯩꯌꯦ ꯃꯣꯏꯁꯨ ꯇꯧꯅꯕꯖꯥꯠꯅꯦ ꯑꯩꯈꯣꯏ ꯃꯩꯇꯩꯁꯤꯡꯁꯨ ꯈꯔꯗꯤ ꯑꯗꯨꯝ ꯌꯦꯠꯅꯕ ꯈꯣꯠꯅꯕ ꯇꯧꯗ꯭ꯔꯥ ꯃꯣꯏꯁꯨ ꯇꯧꯕꯖꯥꯠꯅꯦ ꯑꯩꯈꯣꯏꯒꯤ ꯀꯨꯀꯤ ꯃꯆꯥꯁꯤꯡꯗꯤ ꯋꯥꯆꯞꯇ ꯂꯣꯏꯖꯔꯦ ꯋꯥꯆꯞꯇ ꯋꯥꯊꯤ ꯈꯔ ꯉꯥꯡꯅꯔꯒ ꯑꯗꯨ ꯇꯧꯔ ꯉꯥꯡꯅꯔꯒ ꯂꯣꯏꯔꯦ ꯁꯤꯅꯦꯕ ꯃꯣꯏ ꯍꯥꯏꯁꯦꯀꯣ ꯁꯤꯗ ꯑꯃꯨꯛ ꯄꯣꯏꯟ ꯑꯃ ꯂꯥꯛꯑꯦ ꯑꯩꯈꯣꯏꯒꯤ ꯗꯤꯃꯥꯟꯒꯤ ꯃꯇꯥꯡꯗ ꯁꯤꯗ ꯃꯈꯣꯏꯅꯦ ꯁꯤ ꯄꯣꯏꯟꯁꯦ ꯑꯃꯨꯛ ꯂꯥꯛꯏꯁꯦꯀꯣ ꯇ꯭ꯔꯥꯏꯕ ꯄꯣꯂꯤꯇꯤꯛꯁ ꯑꯗꯩꯗꯤ ꯄꯣꯂꯤꯇꯤक्स को टाइप पॉलिटिक्स की पे ले का उबा बोन उबा मैते टेन एनसीआर बोल थै नदीन अहिन मु अहिले एनसीआर हाई जे खंग्रे माइ जे एनआरसी हाई दोइरा एनसीआर तसे नै खंगदबैनि को अदो एनआरसी ना आई आथरान दोक्सरके अदो अखोय मोइना हाई जे ट्राइब अखोयगी शेड्यूल ट्राइब की मतंग से करिगुमा मोइना फंगबा को मोइना करिगुमा फंगबा एनआरसी जे करिगुमा फंगरबा बोल थै दिन अदाइदि मा जाइदे ट्राइब पॉलिटिक्स को एनआरसी बोलथे नदीन अहिन मु ले वे अवेन ना सत्ता करिगुम्बा ट्राइब से मैतेन फंग्रबा अमा अदाइदि एनआरसी से करिगुम्बा चतनरबा अमा अखोय करिसु तो ngमोरोय सिने मोइन हाइजे अदुइ तारगदि इचिन नाउसिंग आइना सिदा मेसेज अम पिजरी ngasi अखोइना शेड्यूल ट्राइब अखोइदा हंजनगदबनी हाइबा मतंग सिदा एनआरसी चतनगदबनी हाइना अखोइगी केनोना अरामबाई बेंगोल ओइरो सीएसओ म्याम अमना अदाइदि केकेएल बो ओइरो अदाइदि मैते निपुन ओइरो अम ओइरो म्याम अमना लेग्रेको मखोइ सिंजे तालिब पोसी यामना मरु ओइरे सी पोसे मको मोइना सिदि हाइदिसे करिगुम्बा एनआरसी सिने शेड्यूल ट्राइब सिने करिगुम्बा फंगगदि अखोइदा केम तोबा ngमरोय ना सत्ता हाइबदि थमोइ सोकपा हाइबनिको थमोइ सोकना मोइ अवाबदु ओइरनी हाइबनेबा अदो सी पोसे मतंग आई सी लोरकान आई ट्रांसलेट मचा मचा तरोकेको उनाउ तमता अहि सु खात दिंग अहि सु ग्रुप सु एसओओ ग्रुप अहिन ला दो उवा जोंगले आई इबोय दिन अहि ताय करी मो हाइले सिदा मैम शेयर तो यो याम नुंगाय आई पारगा को याम नुंगाय भाई तारे मखोइगी ngarang 24 gi matung dagi moina matha sa baje ko atu matiki matha sare simoi sida haire kari gumba su je SOO से करिगुम्बा सु ग्रुप से लौथोखरगदि सिजु लौथोखरगदि अखोइ अदुमतकी अवाबदो ओइरनी अखोइ करिस तोबा ngमरोइ लेंबा ngमरोइ हाइबगुम्बनि अमरोमदा मखोइ मसेनसु इ हाबनबनि सु लौथोक्तनबा अदैदि मोइगी थौना हाबनबनि मोइगी से लास्ट अदुमाइ लाक्तोइनि मागी से अदैदि थिले हिन तु न्यापत हि किलुंग खत
ta apan ila lo ule ahi thei lo din chu ahi tai kari ngasi hai banu misidagi moi ki thona mo hape ko sai wari nam jo loina mai dei da support tor badagi hoji moi ki thona mo hape kari haira ngasi dagi akoina masigi project to hodragadi apun bam sagat laga to hodragadi akoi hai base loirani akoi mai thiragani moi masana khange makoi je sida laki bani hai basi madi khange ajana aduna maram orega makoi na haija bani sida ko moi na haibani koina athra leise adai amuk ahung hung ding a isa boy anam pi hi iti ka hu zo ding ham ti umlo ba letter head a pr bol le ai ki ka pr ki so kum ma ki bol oh sida ya ai na haidok ba haita ba khara yaw da nate ko ai haidok ba da haita ba khara yaw da nate moi sida kari haige da akhoi na haidise letter head amada moi dani ko moi oje ki moi je manang ngang ise itlf kum boram do male aina khanbada moi ne kari haige da ko akhoi na haidise sumna khatagi letter head amada i badune sineba kari haina i badusu kari haina ige kari haina ai phone ji yadene amma se tai nei sinaramba khoi inau dipuana ai satra amana present tor kibani ne moi na haije pr sana bagi matang je akhoi na haidise pr sana ga tabani haiba demand se katanga aire sine moi na haidise sika tangi akoina iba letter heta thokpa adu toba ada toba adu katani akoina haidise sine man haise ko aidhi amu loidora male wa mathang se leine asma mati am ka khrene screen source hum mari hoini na sina haire lamkai kahi tijo sen heading a pha ipi bol in lang ipi sai them jong le chun ngai lut na apang lo le in ponte di mama moi sida hai akhoi gi lamkai habadi lusing ba haibini ko lusing basina yamba rai dai ai gi kino se mayam da no mas wedana akhang ba sum yam yarong ngani ai sinau sida life yengi ba oiro adai de kino oi boiro yeng da boiro ai kana no kari no haibse khang ba yam yarong ngani soidana adugi potugi jo lakini kamaina khanginu haibado akhang ba sida thia mingdi adai di moi adu makhang yam lere ai masi ai translate to kiroige masida amu hairaga ai masi hatu sina haira ko suya hatu si haira di praktani ba ai di hatu pi gan en adu makhata bada kai gino da te adu hatu pi gano habi matang dai kari gumba ma ai hai jauge maite matana aranba kana gumba matta hatte ko kuki mayam ama jau mayam ama mar mayam ama maite da mayum pali hatte aranba tabak to bodobu dandi pi ba ko bedile rambe ai aduga maralai ta seng bagi damakta haijaba lepsaba mi de ngasi pawda kana gum bodana khut thade maitei cha sing jina kan su kanam tokte masi mai khangjan ge ani kuki de yoraga su siki no je jau do yoraga su mardi yoraga su baikai de yoraga su lusei de yoraga amoi gera makoi aina thamjari masi kana gumba maitei matana maitei de mayum palakpa jingi nakoi singje kana gumba matana phu de seidana aranba tawbadabu arama tormagadi dandi bi pi habisi madi ai haijage adu amana muske haige da amana mai eating hawkip sina ko kari haige da ko man hai as yamna chumba wani si kari no da ngasai gi korou da tagat khiba mi amdo korou da mana as aphabani korou je simang dei tamjani ngai yam lei ko li adu du haibe matang sina nupa sina he di mama ko yamna chuma thabak ni akin no ko hi nam din mun ako sa lo jo ahi nom jiu hoji makhoi da sida haire je ꯑꯩꯈꯣꯏꯒꯤ ꯌꯥꯝ ꯆꯨꯝꯕ ꯊꯕꯛꯅꯤ ꯑꯩꯈꯣꯏꯅ ꯁꯤ ꯇꯧꯍꯧꯗ꯭ꯔꯒꯗꯤ ꯑꯩꯈꯣꯏꯒꯤ ꯍꯥꯏꯕ ꯐꯨꯔꯨꯞꯁꯤ ꯃꯨꯠꯈ꯭ꯔꯅꯤ ꯁꯤꯒꯤ ꯂꯥꯛꯅꯕꯒꯤꯗꯃꯛꯇ ꯀꯔꯤ ꯇꯧꯕ ꯌꯥꯏ ꯍꯥꯏꯕꯗꯣ ꯇꯧꯃꯤꯟꯅꯁꯤ ꯁꯤꯅꯦ ꯃꯣꯏꯅ ꯇꯧꯕ ꯌꯥꯕꯗꯣ ꯇꯧꯃꯤꯟꯅꯔꯁꯦ ꯁꯤꯅꯦꯕ ꯑꯗꯨꯅ ꯁꯤꯗ ꯑꯩꯅ ꯍꯥꯏꯖꯅꯤꯡꯕ ꯑꯃꯅ ꯃꯌꯥꯝ ꯊꯦꯡꯅꯈ꯭ꯔꯦꯀꯣ ꯑꯩ ꯑꯥꯊ꯭ꯔ ꯍꯟꯖꯔꯛꯀꯦ ꯑꯩ ꯁꯤꯒꯤ ꯐꯣꯟꯁꯤꯗꯗꯤ ꯌꯥꯎꯕꯅꯦꯕ ꯂꯣꯏꯅꯀꯣ ꯑꯩ ꯑꯝꯇꯪꯒ ꯑꯩ ꯍꯥꯏꯖꯔꯤ ꯁꯤꯌꯔ ꯇꯧꯕꯤꯔꯒ ꯍꯧꯖꯤꯛ ꯑꯩꯅ ꯃꯃꯥꯡꯗ ꯍꯥꯏꯈꯤꯕꯁꯤꯡꯗꯣ ꯑꯗꯨꯁꯨ ꯃꯌꯥꯝꯗ ꯈꯪꯍꯟꯕꯤꯔꯣ ꯃꯩꯇꯩ ꯃꯆꯥꯁꯤꯡꯁꯤꯗ ꯍꯧꯖꯤꯛ ꯀꯨꯀꯤ ꯂꯥꯟꯍꯧꯕꯁꯤꯡꯅ ꯑꯩꯈꯣꯏꯒꯤ ꯃꯩꯇꯩꯁꯤꯡꯁꯤꯗ ꯑꯗꯨꯃꯗꯤꯛ ꯀꯜꯂꯛꯏ ꯍꯥꯏꯕꯁꯦ ꯃꯁꯤ ꯑꯍꯥꯟꯕ ꯊꯝꯖꯒꯦ ꯃꯁꯤꯗꯤ ꯂꯣꯏꯅ ꯈꯪꯅꯔꯝꯃꯅꯤ ꯍꯥꯟꯅ ꯈꯪꯉꯝꯗ꯭ꯔꯒꯁꯨ ꯈꯪꯕꯤꯔꯣ ꯍꯧꯖꯤꯛ ꯉꯔꯥꯡꯒꯤ 24 ꯖꯅꯋꯥꯔꯤꯒꯤ 2024 ꯁꯤꯗ ꯁꯤ ꯂꯦꯁꯟꯁꯦ ꯀꯪꯂꯩꯆꯥ ꯈꯨꯗꯤꯡꯃꯛꯅꯁꯨ ꯇꯝꯍꯧꯔꯅꯤ ꯍꯤꯁꯇ꯭ꯔꯤꯗꯁꯨ ꯑꯣꯏꯍꯧꯔꯒꯅꯤ ꯑꯗꯨꯒꯤ ꯃꯊꯛꯇ ꯌꯦꯛꯅꯔꯤꯕ ꯀꯨꯀꯤ ꯃꯤꯇꯣꯞꯁꯤꯡꯁꯤꯅꯁꯨ ꯑꯩ ꯀꯨꯀꯤ ꯈꯨꯗꯤꯡꯃꯛꯇꯤ ꯑꯩ ꯆꯩꯖꯔꯣꯏ ꯑꯐꯕ ꯃꯌꯥꯝ ꯑꯃꯁꯨ ꯂꯩ ꯑꯗꯨꯕꯨ ꯀꯨꯀꯤꯒꯤ ꯍꯧꯖꯤꯛ
irang thoknaba siliba makoi singjina tamjaningai oiba meitai sida automatic le haiba simadi moi masana para tamgre meitai da hobe ya de haiba sima moi masani yare and ngarang nungdang voice myam ma thare athan dopirona aizu wabani na sanabase day time ju sanabase yawi adai ayuk nungdin sanabase ma yaw adai de ani ong sanabase yawi ni ong awabasu wai ko masida aina ningjang oba maroi basing duni ko aina atha laktoise ado group to da kamaina i haige ba matamda khoigi moirang lomda lan torok tore maram dia khoi pungre moi propaganda sagat pani ko sa seng haige hoi lan di nomi khadi kap nei narang sero daga kap nei jinau sing so message thabi de smai thari kai hai non thai biru na ado maina thanar pasida kai gino haibda mani ai atra hal mado viral rawe ai group ai samak ju halle ai gonda ado gi poto ngasai hai ra matung da kari haige da nomai pai basing nomai ari basing loi lak piro khoi rom da adai di akhoi smai lan theng na rasi arambai gi meitai sing gi loi pula lak tore akhoi lan darak tore aduna khoi ama toina tang kino toksi lan thing na urasi natrade khoi mai thira gani haiba pon ma su yawre adai de mu amana mu ai message type tawna I tawraga di matam je thenga gani aina hiding ba post se kuirani aduna ai voice tharak pa na ma voice mu ire si je myam ju thengara maning khalle adumaina haire adu atop amana ngarang je makoina kamai tawge da ps khara da haitare lamting tang haukip magi twitter ge ama keno tore post ama tawe adu do ai changudri ko changning de ta sengna makoi si mahit tadi ai changning de aduna moidi mahit ne waseng hare gadi mahit ne habadi ai sengna ge mahit yengo moi training to bomda as a politician amoi na makito logi keno ta chalu hinoba leader je mani habada ai theidok tingai lekte adu asida ai mamang da su haigre ai chin nau sing ama ma to sing bada su ai ngunda congress haibele te bjp haibele te ama haibele te dol haibele ai politician am tanate ai tungda background lekte ai mission gi damakte lekte bi ai adu ai nu sibidana ai kari gumba wari ni kana gumna thitan torokpada ai mani hangdam nu pa sunate mani hande ngasi bawu da su ado phana mo oigera aina lei mafam da jitna am oigera kuki macha me ama lei sida aina naba me am lei ngasi bawu dai moi phuru de ngasi goto hoji kari gumba mo hotel da lei ba sing je phu gi hare gadina ai satra me am tha do phone bi ai ko da sunate ado adu ma to banu pa nate adu sidadi fighter ngakani phuje habadane phuje ngakani adu sigu to bami natte aina ko ki basa singina phana ko to gera adu lamding tang hawki na to riba politics magi pattaba keno se makoi fruit ki damakta changbani habasi ma ai tham ge sima adu magi post ama thagale adu pote ai english di haitre ko adu ai khange ma thagale to kari no habase adu maina khara thaganare adu khara man haire adu to me viral sale adu kuki singna hojik main oina ai samak ai sada hana praman tawrage ai samak na kuki je kamaina moi lei ge habam tamda yamna makok sing je makoi tana dirty amot pa ama cheleba ai loi khude makti hai roi ko masi ai ngoda su tungda case to ya dana bani ko ai sana isa ge su ai soi ba ya banate soi danu sona gani adubu amko su hai ge aseng bado kuki gi manung sida 80% de amot pa yawe ba adu ngarang ta su viral ma chale 2021 orambi ai na traga ki ai orambi ai de khangde sinau sin tharak pada yam basi ka ki hai no kholi no hai ba atra lai halap halap pagi atran biyo na adu da kari hai popi hai badi kani thari ba sing kani gi business to ba sing na lising manga masi pirak ka da bani ade ganja tha ba sing na lising um pirak ka da bani hai na i viral ma chala hore ngarang se ko adu gi poto det to yang kan da di katang bet le bedu da ina atra do hanjagi de adu gi poto da hai si ka gi no da madu da pisa sing je thu ba matam da sigin misi da pirak ka da bani sigin misi da pirak jaga di noi awa phum da ta gani noi ngakpi roi amata haina dumaina thitan amata bai kuma koida adu amana amu nan nongmei kapsla pai get ta nongmei kapsan ding matang da viral ma chapado kari hai no kari na hai no hang bira pamyam do madu da kari hai no habada manung da lari ba mi sing do luk mi kya no tholo loi kapsat ke habine ba kai ka da mana pai nongmei do kai no khangde AK47 la natraga SLR kyam leidai ne adu moi ra di khangde adu mana hai do sida lei ba manung da lei ba sing do hapukani kana no ai hakani na ai hakani do kana no अदाइदे अखोइना हारिबा पोतु याद्रि kai हाइबु गमने जस्ट मागी दो डिमांड तो बगु माली डिमांड तोरगा पिरक थबि होय बसु माली अदु बसु ओइदरा ना खल्ले अदाइदे मु आई जस्ट सांगले सा पुंग मिनिट 34 सुले मिने अदो अमना मु वायरस म्या का चले सागी ओ अमना ngaranggi अखोइगी थौदोक थोकपदा मखोइना करि हाय मोइना तंगला दा पुल्लिंगाइ दा सिंग तांग तंग ai साइदोगे मखोइना तंगला दा पुल्लिंगाइ दा चिंग अकोइबा सिंगसे अखोइ नखनबा सिंगसे अटैक तोरसि हाइबनेबा अटैक तौर लान तौसलसी मैं खरदी हाउरसी है मोना को मधुकी पोतो कना थारखिबनो कावरे अदुदा अइना उब्रा फेसबुक तरा नत्र मै ट्विटर दरा केन उब्रा ग्रुप तो उब्रा तौबना आई कावरे मोना करि हाय मोना कंगला दा पुलिंगाइ दा ngasai केनो सिंग दो खुन खुन दा लेसिंग जे अबै हात या बासिंग हात ओरसे सिनेबा हाबेदि मीन्स मोय सिविल वर्क पाम हाबने हात ओनब दो पाम हाबने सेंग हारगदि मोय हाइनिंग जे को अदैदि अमु करि हायरा अदैगि मतुं तारकपदा खरा माहाय खुंदा दुम लेरंगनि म्याम मा राम बाई खतम ओरगनि आदा लेरिसे
अरामबाई नत्तबा मैम अमा लेगी मकोई अदुना ग्यान ताना चंगसी चंगगसु ए लान तोलगसु अखोई ग्यान ताना चंगसी सिने मोइना हारिसिको सी पॉइंट से अदुदा अइना अदु हेक इरोय लोइबदा अइना सिमा हाइगे आई चिनाव सिंगसु अदai चिनाव सिंगसु अदुम हाइरे फोन तोरगसु हाइबसु यावी मोइना हाइ नोइ चिंगदा लेबसिंगदुना किनो ओइजरगसु किनोदा करी तंगलादा मीटिंग सी तौरगसु अतोप्पा फ्रंट लाइन सिंगजे लई हाइबसिमदि ताक्सीना अदai चिनाव याम नुसीबसिना केकेल चिनाव सिंग अदai अतोबा सिंगजे मोइ लाइफ थादुंगरे पोस्ट थानरे अखोइ लेंगदना लेरि लाओ कनानो लानिंबा कुकी ओइगेरा अमो ओइगेरा दका तादिना अदुमाइना हाइ अदुमाइ हाइरगा येंगकांददि अखोइगी अथोपा म्याम अमा चिंगमाइदा चिंगमतोंदा लेबसु म्याम यावरि अदुना अकीब लेते अइना कुकी सिंगदा मो हाइजनिंगिसिना कुकी लाहारोन सिंगदा कुकी टेररिस्ट सिंगदा मिचम अफबदि हाइजदे असai टेररिस्ट सिंगदा नाहारोन सिंगसिदा अंडरग्राउंड सिंगसिदा सुदा लेबो ओइगेरा अमदो लेबो ओइगेरा मखोइना खुलाई पाइबा सिंगदनिको अइना हाइजनिंगिसिना मखोइना अटैक तौगे खलिबा पोतो मंगदबु फनगनु मरमदि कइनोदा नखोइना ngamiसे नान सिंग चनबा मी हातबगुंबा अदैगिदि तौसनरगा फारगा किडनैप तौरगा हातबगुंबा मसि मनाव लाक्चबा मीदो हातबगुंबा अदैगिदि केनो तौरगा कोइबा लाक्चबा जु हालागा तौबगुंबा नखोइगी हाइजब अदु खतने लांदा नोइना हालिसे मी अनि फार सिरमोय सिमा हाइगे नखोइदा को अदुगा अदुना मरम ओरगा ngसागी चिंगदा लेरिसिंगसे केनो ngaktaनेबा ngसागी लांदा हिरबा म्याम मा लेरेबा कुकी सिंगदा खंगदबसे को अदु अरामबाई चिन नाव सिंगसु तम खतदा लेबा नते मखोइ आ मनुंग दा लेबसु म्याम यावरी अइना खंगसु यावरी म्याम खंगसु यावंगनी अदुगा मिसिजु लेरे अदुगा अथौबा लुप अतोप्पा म्याम अमा चिएसो अइ ममिंग याम पंद्रगसु म्याम खंबिरमनी अदु म्याम लेरे सिनी होजिक वारी हाइबाबु मसिनी हिस्ट्री अमा मखोइना अदुम क्रिएट तौजरे मखोइना हिस्ट्री अमा सेंबीरे हिस्ट्री से तसेंगना हारगदी अखोइ मैतै अपुनबनी हाबसे मोइ मसानासु खंगरे ngसाई मेसेज तो आई रिपीट अम तंजगे अपुनबा अमा सेमगरे हाबसे मोइ मसाना यारे मखोइ मसाना सिलेंडर तौनिंबगी वखन अमा फावरे वायरल अमा चकपदो अखोइ सिलेंडर तौदे हेना तो पलेति हाइबे मोमे थेंगनागी करों मानबसे मखोइना लाइ दौना खल्ले लाइट अखोइना अथौमनिना खल्लिजे सुमाइना मखोइनासु खल्ले अदुना अखोइ मैतै मचासिंगदी चिंगदनगुमसी सपोर्ट तौनसी अदुवा सपोर्ट तौबा टीमदगिसु अरामबाई इचिन नाव सिंगदगी ओइरगसु अमतगी ओइरगसु फट्टबा वाहै नत्रगा अतोप्पा वाहै सिन फट्टबा सिनदबिदा नुसीबा वाहैना सिनबिरगा केनो तौबसे यामबा ओइगेरा इनाव सिंग ओइगेरा मिंगौसे फजा सिनबिबा यामना डिसिप्लिन अमदा मसी अखोइगी इताव करौना अथौबा करौना ngasi लेबाकी दमक होनरगा इचिन नाव सिंगना फॉलो तौरगा ngasi प्लेटफॉर्म जे यौरैसे ngasi MLA CM इनिंग थौयावना वा खत ताबिरैसे कदिनो हारगदी अखोइ स्ट्रेंग ओइबगिने अमत ओइरपगिने अमत ओइबसे येकनबसिंगना खंगाबने को मखोइ कीरबनिना अखोइ थौनासे नोम नोम हेंगलकनी इसा इसाना ngarang gi thokdokse history da create tौग्रबनी लेग्रबनी सी हाइदो पोसे कायल मुसी अदुना अखोइ हुजि माइ पाक नट्री सिने अखोइ बताइन हाइनिंगसे माइ पाक नट्री अखोइ लानफमजे तमना चुमना लाबा पोसे फैहनगुमसी चिनाव चिंगदगुमसी अखोइ अमता सागतसी अपन बम सागतसी हाइबा थमजगे आई लाइफ सि सांग मनगरे आइना ngasi हाइजरिसिदि कुकी सिंगना ngसागी ट्रांसलेट तौबदो ngसागी नुपीदुना करी हाइबा कपगा अखोइगी हिस्ट्री जे मुटखिदौरे अखोइ सिमाइ मैतै सिंगदा मुरहनदौरे अदुना अखोइ हिस्ट्री जे मुटनबगी दमकता अखोइ अमत ओइरसी अखोइना सिरिसे कुकी ओइरुबगी सिबनी अदु कुकी ओरमद्रगदि सिरो हाइबगुमबनी अदुना मखोइ जे प्रूफ उनथोकनिंगिरा ज्ञान ताद्रे मोइ मैतै ओनिंगैरा नत्रगा नागा ओनिंगैरा नत्रगा मैतै पंगत ओनिंगैरा नत्रगा मयांग ओनिंगैरा नत्रगा नेपाली ओनिंगैरा आई खंग्रे करिगुमबमदि ओनिंगे सुमाइना मखोइगी किनोसे लेरे अदुना इचिनावसिंग am ten haigada poto am sandokna taning bai tare aduna ije sangna sandokre yamna sije yam sang azumi taning dabani siketang haijage aroi boina lai paminarase adu ku kisina ki ba potse ki je sanu adu bu ki ri haiduna akoi gi langi oiro ngak pagi oiro protection ki damak tabu oiro akoi checksin dabadi yadi ha sai thamjage chinaw sing de yai paminarase ngarangi kino duna apun baduna punsi chupagi apun badu moi minasi history na su sakhini present na su sakhini tungi future da su